20 May 2025 ta America ki President Donald Trump ta anoba announcement tawthokre madudi aikhoida lirpa hujuji ki defense system asidagi yamna hena powerful oirapa amati yamna hena advanced oirapa dugumba missile technology means defense system ama saragani madugi ming golden dome ko bani masigi golden dome asina America pu aduga masigi port asila iba country singpu yekna bagi missile sing taki onthokna nungaina amati successfully ngakpa ngamgani haiduna especially America ko di Chin amati Russia gumba country sing makoi gi missile sing ase haribu golden dome asina yamna irai ngakthokani karim to bungamloi sini amasung masi yamna chawrba senpham amagi project oikedori 175 billion dollar changadori me madugi changaga sabga wani amasung masi project asi sabda Canada so haikre makhoi su yawningi amasung makhoi su yawgi haidran Donald Trump sa ki Canada su masi ki thabo asi yaw bi yai Canada su America ki thabo purum asilam khutting silli amasung chatmin na bagi plan sanai so golden dome ase masi chawba project ase sabagi masi responsibility pi krise masi sem sabagi masi responsibility pi krise Michael Quitland kawi America ki Space Force ki general ni haidi mangundani sinna base masigi thabok se chawkrap thabok ni so masigi golden dome se kari oitori kari mongdano sadori se masigi matang ta report sing asum da hairi malti masi hojiki matam da maming chatle hairi ba Russia ki S400 aduga Russia masigi ki mathak ta muka S500 sadori masigi loina iron dome doiri MCQ kani am kana leiri masigi loina thar defense system kai leiri masi purma asidaki high level tani thak amake hen wangdori masi multi layered aduga defense system ni masi atiata lakpa long range missile ching ballistic missile oikera amamo oikera even nuclear weapon fawda masina lakpa sita masi track tawgani aduga atiata manghan khebagi madugi tabuk tawdori masigi golden dome ko ba defense system asigi thabak hom oigani ahan bada satellite network ama yaugani maldi prithibi dagi Maikai Marida satellite network na fit taun thamgani amasung Maikai karai dagi kari lakli haibasi yengsingani America rom ta lakli ba missile la kari port no basi yengla matung ta America ta lakpo arti madu track torga pharaka aduga mathak ta destroy to ki plan sin gani ani subana AI na tracking to bagi aduga technology aduga lakli port ase kari no haibasi phajana khangdok bagi madu technology ahom si yaugani masika loina mathak ta mak pu karam haina divert to kini natraga manghan kini masigi system same gani ahum suba plan ama masidi yaudori china interceptor missile sing kaphat kani aduga laser systems yaugani laser system nasu madu pu destroy to buki thabak yamna high fi oi buki wafam ni 175 billion dollar chang na semak pa harisi irai dai puante America na masi bokoi da hana sarga installation taun thamlagani madu sabada advance madu sabada investor li ba mati mokoi yaugi harak pa country dusumadu piragani Masiam Chaubo for Moidori. How do you hang American Golden Dome Sadabi Ati Hydro Masi Sabaki project of Tokolak Sigi Karimaram now. Makoy da Simatota Cricarino, Makoy the Kari 10 day. Masigi Matang the experts in the Maram Ahumni Pirise. Maldi China DF-17 Koba Masigi type hypersonic missile assay same Sataramati Redit on Tamcre. Ani Subana Russia ki Makuta Avangard Amati Sarmat Koba Aduguma type ki Ekogi nuclear Kuchukulai Pudo Chatpadugo missile Tamdra Tamcram Sumatu Maikay the Machin say and talk to the target louder like Amar of the North Koreana Matang ballistic missile Amadi nuclear warhead Puraduko missile say test of Kolapa. So country Ahuma say future da America given tensor ni China is number 1 later, Russia number 2 later, aduga North Korea. Aduga hojik Russia di wara sisu hojik su loibleti aduga masina kari turn or kadori ba madu sai ngamti aduna America hojik secure ge dabakte kana khanare madudi attack ase makoi disu orak pa yai maramdi makoi ni tana main prime region or purum aside makoi makhum kuting di yaw bani na maduna masigi importance lai haituna sabani America ki wakhan di prithibi mang bara tabra matu tongan bawa bani lekin America sok pa tapya te America mang be ate prithibi mang da so America mang be ate hai po pham sidi makoi wakhan lon ti maram di makoi super power ni amasung makoi ki hen ba kana su leiti sini tana khali se so masigi golden dome hari defense system ase sabata America ki chorma company ahum makoi yauri amana SpaceX ni SpaceX ta su makoi ki sector ke amala iri SpaceX ki satellite launch and space technology masigi
masima yaure sabasida amana palantir kawi masina data analytics and artificial intelligence masigi thabak asi subani mokoi simsi yaure anis ahum suba company na enduril kawi masina autonomous defense technology sabta amna maming lairaba kanglupni makoi ahum company ahum sina pullagani hojiki golden dome america gi sarkadoris golden dome ase finally karam haina thabak su doribna ahan bata karigumba country amataki eknaba country amataki missile se launch torako matamda space ta lairaba golden dome gi satellite asina kari potno tharakli se haibase masi track torani khangdoklani adugi matungda second step data analysis ai gi matengna maldiarba ai technology aduna khangdokhragani maldi hairiba pot ase america romda laklibra natraga karomda chalibano haibase ahum subi step ta interceptor karigumba hariba pot ase yamna danger oidori america ki oina harikati madu interceptor missile thagalagalni natraga makoi ki laser beam tharaga hariba pot otu pu space ta destroy tobagi thabak sudorini hariba pot ahum sini oidoris adugi matungda mari subi step ta reporting lairi hariba event sing ase karigumba thodok sing se oikrabati karamaina oikibano sung golden dome da kai kai thabak tawkhre success oibra oidra amasung future da madu karamaina update tawgani madu punumaki reporting amasu pidori hojik golden dome asina punumak asidagi hendori si kainu hama tamda khudam moin harga israel ki iron dome ase masi ki thabak ase phajai adubu makna ko lipa range ase likpa aduga apikpa warfare ki tabakta yam phawba aduga chobo warfare or motamda lapna lakpa missile ballistic missile nuclear puba missile punumak ase thakpagi power di hojik ki iron dome si leibanate aduga golden dome ati matu leitori yam pakna sanna amati maki missile sing asin intercept maki lasers technology asina attack to dorisem masi wide range kilometer kaya tang space ki distance asidi lik idana prithvi ta yamna sang ba chaw pa ko mo ga su space ta diba to lik I so hojiki golden dome asina kondori se mafam yamna chaw graba country ni adugumba defense system manga ama tara ma karigumba america da thamkri india america se maku cover to kini india america da lakwa au phaw da changhal ba yaroi sini masi donald trump ki maning de lairipa mamang de lairipa choujubu company sentum pai kripasing asana america protection to ki tamakta masi paisa thajan be aba thajal la so phare america bu control to be ati sok be ati tahan be ati hai ki manglan amukalo na hariba project ase sagalak pani dollar ke billion ko changaga masi america kharti tawra utkadawri yenga si kam success obu oita bai bese aduga makoina khali se ujik russia china amadi north korea siam sakin britain ni aduna masi khoisiam tabiati haituna mat tawa se pakat pahau pani video yang lamlaga achat ki basing request tau jadi di video yang biradi channel subscribe to biramo channel ase mayam ge kanap ki tamak thamjapani amasung channel asina kanarapa geopolitics amadi current affairs ke loina mong ki video kaya mayam gi tamak khudol thamjagani maram asina channel ase subscribe to ko bi gano thanks for watching